PAMBEI na LUCHINGBA UNLF ki MEEOI ahum NIA na PHAJINKHIBAGI MAYOK ta KOUKHIBA Pung Nifuganipan ki Manipur Pumbagi General Strike ki Mami Bishnupur District Tasu Chaona Mami Takhi General Strike ASINA MARAM OIRAGA MEEYAM ki MAHOUSHA ki PUNSI da Chaona AKAIBA PIKHRE General Strike asibu sawatpa District asigi manungta laiba AC taruke MEEYAM na lambi thingduna khongdang changsinkibaga loinana gari kayasu thugaikhe ngasi ahing nongyai KOUKHIBA General Strike aduda district asigi tongan CSO Maira Paibi Loop sing na lambida lakhiba gari sing thatuna thamkhe General Strike aduda lining laishon gi oiba thauram sing yawba lakpa class 10 examination thaba lakhiba mahairoi sing amade essential service sing dadi apan bikide General Strike aduna district asigi maru oiba kaithel sing thong hangna khide lengak amasung lanai gi office sing amade bank sing thong lona khe General Strike sawat passing na lambida thoktuna PHAJINKHIBA sing athubada condition amata yauduna thadokadabani amasong aikhoi tangdu laitaba pami haiba kholau kaya su laukhe